ꯆꯥꯕꯤ ꯃꯣꯛꯄꯗꯤꯡ ꯆꯥꯕꯤ ꯃꯥꯅꯤ ꯅꯣꯏ ꯂꯩꯒꯨꯟ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃ ꯂꯩꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯠꯇꯦꯕ ꯆꯦꯅ ꯇꯧ ꯂꯥꯛꯑꯣ ꯅꯪ ꯐꯨꯅꯤꯡꯉꯦ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤꯗ ꯂꯥꯛꯑꯣ ꯆꯥꯡ ꯌꯦꯡꯉꯔꯁꯤ ꯂꯥꯛꯑꯣ ꯆꯦ ꯍꯣꯏꯗꯤ ꯌꯥꯝ ꯂꯋꯥꯏ ꯇꯥꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏ ꯂꯋꯥꯏ ꯃꯆꯥꯅ ꯑꯗꯨꯝ ꯂꯋꯥꯏ ꯑꯣꯏꯅ ꯂꯩꯖꯒꯦ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯏ ꯗꯤꯃꯥꯟ ꯂꯩꯇꯅ ꯗꯤꯃꯥꯟ ꯀꯃꯥꯏꯅ ꯁꯥꯗꯣꯏꯕ Hello guys, welcome back to my channel. Ado mayam ngasidi anoba content ama pudur lakjare ko ado ngasi content no smai oiduni he kanda akoi kasar gi dum phawrba che anu khuman haina khangnariba mayam su hena khangnariba akoi kasar gi aduga hoi dum chichi oina khangna ba ko aduga mai ibai du su khange du prank call tawdoni ba ko do aina moi video du mayam da kan tun haijala ga prank call tawdoni ado mayam engineer si hawrage ko Hello. 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 Che anu natro. Mani. Oh, ai kanano khangbra. Hello. Khangdre kana. Oh, khangaroi. Ado ai se che anu gi subscriber ni ba ko. Che anu gi video se lepta na su yenge ba ko. Do che anu se hujik ke doramino. Ai se sa to mai pamba. Oh, ibai di lei bro. Ai ma thau shuri. Oh, amta ka une. Chiri pa ka chi sa. Ati che anu su lei ro adum ai wa khara hai ke toba. Ai sound doi ni ba ko. Sound ngam ngam mai da di khangde. Hai de ka ni. Oh, ai Manipur dei oi doi ni. Ado che anu gi ibai gi meram da ai na khara nungai ta ba lei ba ko adu do hai ke toba. Che anu video do loina nung di nungai ba ko. ꯑꯗꯨꯒꯅꯦ ꯍꯥꯏꯗꯤ ꯊꯔꯣ ꯃꯥꯔꯣꯒ ꯂꯩꯕꯥꯛꯇꯒ ꯑꯣꯟꯕꯗ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯇꯒ ꯑꯣꯜꯂꯒ ꯇꯧꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯈꯟꯅꯔ ꯀꯜꯂꯤꯅ ꯀꯩ ꯃꯔꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯣ ꯊꯥꯅꯦꯜꯗꯨꯗ ꯎꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯆꯦ ꯑꯅꯨꯒꯤ ꯏꯕꯥꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯆꯦ ꯑꯅꯨꯒ ꯏꯕꯥꯏꯒꯅ ꯅꯍꯥꯟ ꯂꯥꯏꯚ ꯊꯥꯕꯗ ꯑꯩꯅ ꯃꯦꯁꯦꯖ 5-6ꯀ ꯇꯧꯕꯁꯤ ꯌꯦꯡꯉꯛꯇꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯏ ꯀꯩ ꯃꯔꯝꯒꯤꯅꯣ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇꯔ ꯍꯥꯏꯁꯦ ꯌꯨꯇꯨꯕ ꯂꯥꯏꯚꯇꯅꯤ ꯌꯨꯇꯨꯕ ꯂꯥꯏꯚꯇ ꯃꯃꯥꯡꯒꯤ ꯂꯥꯁ ꯊꯥꯈꯤꯕꯗꯨꯔ ꯍꯥꯏꯁꯦ ꯀꯔꯤ ꯃꯤꯡ ꯑꯩꯅ ꯅꯠꯇꯦ ꯃꯦꯁꯦꯖꯇꯤ ꯆꯤꯊꯗꯕꯅꯦꯍꯦ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯥꯕꯗꯗꯤ ꯆꯤꯊꯗꯕꯅꯦꯍꯦ ꯑꯣ ꯆꯤꯊꯔꯛꯑꯦ ꯑꯩꯒꯤꯗꯨꯒꯗꯤ ꯆꯤꯊꯗꯕ ꯃꯥꯟꯈꯤꯗ ꯑꯩꯈꯣꯏ ꯁ꯭ꯄꯣꯟ ꯇꯧꯔꯒ ꯑꯃꯃꯝꯇꯅꯦꯕ ꯄꯥꯊꯔꯤꯁꯦ ꯑꯗꯨꯒ ꯍꯣꯏ ꯁꯣꯏꯗꯅ ꯃꯥꯅꯤ ꯆꯤꯊꯕꯩꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯌꯥꯝꯕꯩꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯤꯊꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯑꯕ ꯑꯗꯣ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯗꯁꯨ ꯔꯤꯄ꯭ꯂꯥꯏꯒ ꯍꯜꯂꯛꯇꯦ ꯀꯃꯦꯟꯒꯤ ꯑꯌꯥꯝꯕꯗꯗꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯒꯦꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯛꯀꯤ ꯀꯃꯦꯟꯒꯤ ꯔꯤꯄ꯭ꯂꯥꯏꯁꯤꯗꯤ 99%ꯗꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯃꯥꯜꯂꯦ ꯈꯜꯂꯦꯕ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯕꯗꯒꯤꯗꯤ ꯇꯧꯗꯦꯍꯦ ꯑꯣ ꯑꯗꯨꯒ ꯑꯩ ꯆꯨꯝꯅ ꯑꯦꯀꯥꯎꯟꯗ ꯃꯦꯁꯦꯖ ꯊꯥꯕꯗꯁꯨ ꯔꯤꯄ꯭ꯂꯥꯏꯗꯣ ꯍꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯦꯀꯥꯎꯟꯗ ꯍꯥꯏꯔꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯃꯝꯃꯦ ꯑꯩꯈꯣꯏꯁꯨ ꯃꯩ ꯃꯝꯃꯦ ꯑꯗꯨꯒ ꯏꯕꯥꯏꯒ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯑꯩꯅ ꯚꯤꯗꯤꯑꯣꯗꯒꯁꯨ ꯌꯥꯝ ꯈꯟꯅꯅ ꯇꯧꯔꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯚꯤꯗꯤꯑꯣꯗ ꯈꯠꯅꯕ ꯍꯥꯏꯗꯤ ꯁꯨꯝ ꯃꯔꯩ ꯌꯦꯠꯅꯕꯩꯗꯔ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯛꯅꯕꯅꯤꯗ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯊꯑꯣꯏꯅ ꯈꯠꯅꯕ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯩꯒꯤ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯃꯥꯁꯦ ꯁꯥꯎꯍꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯩꯗꯤ ꯑꯩꯒꯤ ꯈꯔ ꯖꯣꯛꯁꯦ ꯈꯔ ꯇꯧꯒꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯥꯗꯤ ꯈꯔ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯁꯨꯝ ꯈꯔ ꯀꯩꯅꯣꯝꯃꯗ ꯂꯩꯕꯗ ꯑꯩꯅ ꯍꯦꯛꯇ ꯐꯥꯒꯤꯗ ꯊꯣꯛꯑꯒ ꯇꯦꯟꯁꯟ ꯑꯃ ꯂꯩꯕ ꯌꯥꯗꯦꯕ ꯃꯥ ꯑꯗꯨ ꯎꯡꯉ ꯂꯩꯅꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯈꯠꯅ ꯍꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯐꯥꯒꯤꯗ ꯊꯣꯛꯑꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯊꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅꯤꯗ ꯀꯥꯏꯗꯩꯅ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯁꯥꯔꯗꯕꯨꯗꯤ ꯂꯩꯕꯀꯣ ꯍꯣꯏ ꯑꯗꯨꯗꯣ ꯅꯍꯥꯟ ꯑꯩꯅ ꯕꯖꯥꯔꯗ ꯃꯣꯏꯒꯤ ꯁꯤꯒ ꯁꯨꯅꯥꯏ ꯕꯖꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗ ꯏꯕꯥꯏꯒ ꯏꯆꯦꯒꯁꯦ ꯆꯠꯈꯤꯕ ꯎꯕꯀꯣ ꯅꯍꯥꯟꯋꯥꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯕꯕꯥꯏꯒ ꯇꯧꯕꯁꯦ ꯌꯥꯝ ꯆꯤꯡꯉꯝꯗꯕꯤꯗ ꯍꯥꯏꯒꯠꯂꯒ ꯆꯠꯈꯤꯌꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯗꯤ
ꯑꯩ ꯋꯥꯏꯗ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯒꯠꯄ ꯑꯃ ꯀꯩꯅꯣ ꯏꯀꯣ ꯀꯩꯅꯣ ꯂꯩꯖꯗꯦꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯤꯃꯥꯟ ꯌꯥꯝ ꯁꯥꯏ ꯗꯤꯃꯥꯟ ꯂꯩꯇꯅ ꯗꯤꯃꯥꯟ ꯀꯃꯥꯏꯅ ꯁꯥꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯗꯤꯃꯥꯟꯒ ꯂꯩꯖꯗꯦ ꯆꯦ ꯍꯥꯟꯕꯗ ꯑꯝꯇ ꯄꯤꯌꯨꯅꯦ ꯂꯩꯌꯨꯀꯣ ꯏꯕꯥꯏꯁꯨ ꯏꯆꯦꯁꯨ ꯄꯨꯟꯅ ꯂꯩꯌꯨꯀꯣ ꯑꯩ ꯁꯥꯎꯍꯟꯒꯦ ꯇꯧꯔ ꯁꯥꯎꯍꯟꯗ꯭ꯔꯦ ꯍꯜꯂꯣ ꯆꯦ ꯍꯥꯟꯕꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯐꯖꯕꯤ ꯌꯥꯝ ꯁꯥꯏ ꯀꯩ ꯃꯔꯝꯒꯤꯅꯣ ꯐꯖꯕꯤ ꯃꯁꯝꯒꯁꯦ ꯁꯦꯝꯗꯅ ꯑꯗꯨ ꯌꯥꯝ ꯅꯣꯛꯈꯤꯅ ꯌꯥꯝ ꯇꯧꯋꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇꯅꯤ ꯈꯔ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂꯦꯕ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯌꯥꯝ ꯑꯣꯏꯔꯦꯕ ꯆꯦ ꯍꯥꯟꯅꯨꯇ ꯅꯠꯇꯦ ꯏꯕꯥꯏꯗꯨꯁꯨ ꯌꯥꯝ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯑꯣꯏꯌꯦ ꯅꯣꯏꯅꯤꯒ ꯈꯟꯅꯕꯒ ꯇꯧꯕꯗ ꯌꯥꯝ ꯑꯣꯚꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯕꯨꯗꯤ ꯌꯨꯝ ꯌꯦꯡꯉ ꯂꯥꯛꯄꯅꯤ ꯌꯦꯡꯅꯤꯡꯉꯛꯇꯕ ꯑꯃ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯗ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯍꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯞꯁꯟꯅꯕꯤ ꯈꯔ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯏ ꯈꯔ ꯁꯤꯠꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯠꯅꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣ ꯈꯔ ꯇꯧꯅꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯗ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯌꯦꯡꯕꯤꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯁꯞꯄꯣꯔꯇꯔ ꯀꯧꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯐꯍꯟꯅꯤꯡꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯗꯤ ꯑꯗꯣ ꯍꯥꯏꯔꯛꯑꯣꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯝꯕꯤꯔꯤꯅꯣ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯁꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯈꯔ ꯀꯩꯅꯣ ꯍꯥꯏꯐꯥꯏ ꯑꯣꯏꯔꯒ ꯈꯔ ꯅꯩꯊꯕꯗꯣ ꯑꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯆꯦ ꯍꯣꯏꯗꯤ ꯑꯩ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯆꯦ ꯍꯣꯏꯗꯤ ꯌꯥꯝ ꯂꯋꯥꯏ ꯇꯥꯔꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏ ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯑꯗꯨꯝ ꯂꯋꯥꯏ ꯑꯣꯏꯅ ꯂꯤꯖꯒꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁꯤꯅ ꯑꯁꯨꯝ ꯄꯦꯟꯖꯔꯦ ꯑꯩꯈꯣꯏꯗꯤ ꯕꯔꯥꯛ ꯇꯨꯔꯦꯜꯗꯒ ꯌꯥꯝ ꯀꯨꯝꯃꯒ ꯔꯤꯜꯁꯀ ꯀꯥꯞꯄꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯗꯤ ꯒꯣꯋꯥ ꯕꯤꯁꯇꯒ ꯆꯠꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯨꯒꯤ ꯂꯥꯏꯕꯛꯇꯣ ꯂꯩꯇ꯭ꯔꯕꯗꯣ ꯑꯩꯈꯣꯏꯁꯦ ꯂꯋꯥꯏꯁꯤꯗ ꯁꯨꯝ ꯄꯦꯟꯖꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯍꯥꯏꯐꯥꯏꯗꯣ ꯇꯝꯃꯝꯗ꯭ꯔꯕꯅꯤꯅꯀꯣ ꯍꯥꯏꯐꯥꯏꯁꯦ ꯑꯩꯈꯣꯏ ꯍꯩꯅꯗ꯭ꯔꯕ ꯑꯗꯣ ꯆꯦ ꯍꯣꯏꯁꯦ ꯃꯨꯛꯕꯥꯡꯁꯨ ꯇꯧꯋꯤꯀꯣ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯉꯒ ꯍꯥꯎꯏꯔꯥ ꯍꯥꯎꯇ꯭ꯔꯤꯔꯥ ꯑꯍꯥꯎꯕꯒ ꯁꯥꯍꯟꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯃꯥꯟꯕ꯭ꯔꯥ ꯑꯩ ꯍꯩꯕꯅꯦ ꯃꯥꯜꯍꯟꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯣ ꯅꯣꯡꯃ ꯂꯥꯛꯑ ꯆꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯥꯎꯇꯕ ꯌꯦꯟꯁꯥꯡꯗꯣ ꯍꯥꯎꯅ ꯆꯥꯕ ꯃꯥꯜꯍꯜꯂꯤꯗꯣ ꯑꯩ ꯒꯨꯟ ꯂꯩꯇ꯭ꯔꯣ ꯀꯔꯤ ꯒꯨꯟ ꯂꯩꯒꯦ ꯍꯥꯏꯁꯦ ꯍꯥꯎꯇꯕ ꯌꯦꯟꯁꯥꯡꯗꯣ ꯍꯥꯎꯅ ꯆꯥꯕ ꯃꯌꯥꯝꯗꯣ ꯃꯥꯜꯍꯜꯂꯤꯗꯣ ꯑꯩꯁꯦ ꯑꯇꯣꯞꯄ ꯑꯩꯒꯤ ꯇꯣꯞꯄ ꯒꯨꯟ ꯑꯃ ꯂꯩꯖꯩꯕ ꯑꯩꯗꯤ ꯇꯧꯁꯟꯅꯕꯤ ꯌꯥꯝ ꯍꯩ ꯍꯣꯏ ꯑꯩꯁꯦ ꯑꯦꯛꯇꯤꯡ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯇꯤꯡꯁꯦ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯣ ꯆꯦ ꯑꯅꯨꯒ ꯏꯕꯥꯏꯒꯁꯦ ꯅꯍꯥꯟ ꯑꯩꯅ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯀꯁꯥꯔꯗ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯁꯨꯅꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯑꯗꯨꯗ ꯎꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯨꯠ ꯍꯥꯏꯕꯒꯁꯤ ꯌꯦꯡꯉꯛꯇꯦ ꯍꯥꯏꯕ ꯅꯪꯗꯤ ꯍꯦꯟꯖꯤꯜꯂꯦꯍꯦ ꯅꯠꯇꯦ ꯄꯣꯠ ꯃꯌꯥꯝꯒ ꯂꯩꯊꯔ ꯄꯨꯈ꯭ꯔꯒꯗꯤ ꯃꯥꯅ ꯌꯥꯝ ꯁꯥꯏꯌꯦꯕ ꯀꯩꯅꯣ ꯉꯥꯏꯈꯣ ꯆꯦ ꯉꯥꯏꯈꯣ ꯇꯥꯎ ꯅꯪꯒꯤꯗꯣ ꯌꯥꯝ ꯂꯥꯟꯕ ꯑꯣꯏꯔꯦꯀꯣ ꯅꯪꯒꯤꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯨꯗꯤ ꯂꯥꯟꯕ ꯅꯠꯇꯦ ꯈꯔ ꯎꯁꯟꯅꯗꯕꯤ ꯁꯥꯔꯒ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯈꯛ ꯆꯤꯡꯉꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯑ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ ꯉꯥꯏꯈꯣ ꯑꯗꯣ ꯑꯩ ꯆꯦꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯍꯜꯂꯣ ꯆꯦꯒꯤ ꯁꯞꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯆꯦꯒꯤ ꯕꯤꯛ ꯐꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯆꯦꯗ ꯆꯝꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯦꯅ ꯌꯥꯝꯅ ꯅꯣꯛꯅꯒ ꯇꯧꯔꯛꯑꯦ ꯅꯣꯛꯏ ꯅꯥꯏꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯁꯦ ꯈꯔ ꯅꯣꯛꯀꯜꯂꯦ ꯑꯗꯨꯒꯤꯅꯦ ꯀꯩꯅꯣ ꯅꯣꯛꯑꯦ ꯍꯥꯏꯅ ꯑꯗꯨꯝ ꯃꯤꯒꯤ ꯋꯥꯗꯨ ꯇꯥꯗꯕꯒꯤ ꯑꯗꯨꯝ ꯍꯥ 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 ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯏꯗꯣ ꯀꯩ ꯅꯪꯅ ꯃꯔꯝꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝꯁꯤꯒꯤ ꯑꯟꯁꯔꯁꯦ ꯂꯣꯏ ꯄꯤꯔꯤꯁꯤꯗꯤ ꯑꯩ ꯅꯣꯛꯑꯒ ꯅꯣ ꯄꯤꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯅꯣꯛꯇꯕꯤ ꯐꯖꯅ ꯄꯤꯔꯛꯄꯗꯣ ꯄꯥꯝꯃꯤꯅꯤꯗꯨꯒ ꯁꯨꯒꯠꯂꯒ ꯈꯔ ꯍꯥꯏꯒꯠꯂꯒ ꯉꯥꯡꯉꯣ ꯍꯥꯏꯔꯣ ꯑꯁ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯆꯨꯝꯅ ꯂꯩꯈꯠꯂꯒ ꯉꯥꯡꯉꯣ ꯍꯥꯏꯔꯣ ꯑꯩꯁꯦ ꯑꯁꯨꯝ ꯆꯨꯝꯅ ꯂꯩꯈꯠꯄꯁꯨ ꯍꯩꯖꯥꯅꯤꯀꯣ ꯑꯩꯁꯦ ꯀꯌꯥꯝ ꯍꯩꯒꯦ ꯀꯃꯥꯏꯅ ꯉꯥꯡꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪ ꯍꯪꯉꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈꯠꯂ ꯊꯤꯟꯊꯔꯛꯀꯦ ꯀꯔꯤ ꯑꯩ ꯀꯔꯝꯕ ꯃꯑꯣꯡ ꯍꯪꯗꯣꯏꯕ ꯍꯪꯉꯣ ꯅꯪꯒꯤ ꯑꯗꯣ ꯁ꯭ꯇꯥꯏꯜꯗꯣ ꯑꯩ ꯍꯪꯉꯣ ꯅꯪ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯅꯣꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯍꯥ 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 ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥ 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 ꯇꯧꯕꯗꯨꯅ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩ ꯅꯣꯏꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯑꯩ ꯒꯨꯟ ꯑꯃꯅꯦ ꯀꯔꯤ ꯍꯤꯡꯆꯥꯕꯤ ꯅꯣꯛꯄꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯅꯤ ꯅꯣꯏꯁꯤꯗ ꯑꯩ ꯒꯨꯟ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃ ꯂꯩꯇ꯭ꯔꯣ ꯀꯩꯅꯣ ꯃꯤꯅ ꯉꯝꯕ ꯍꯥꯏꯁꯦ ꯅꯠꯇꯦꯕ ꯄꯪꯄꯪ ꯅꯣꯛꯄ ꯅꯠꯇꯦꯕ ꯆꯦꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯒꯨꯟ ꯑꯃꯃꯝꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯃꯤ ꯄꯨꯂꯞꯅ ꯇꯧꯔꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯒꯨꯟ ꯑꯣꯏꯇꯥꯔꯦ ꯍꯥꯏꯁꯤꯅꯗꯤ ꯃꯥꯅꯦ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯕꯒꯤꯅꯦ ꯑꯁ ꯆꯦꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯅꯤꯀꯣ ꯅꯪ ꯅꯣꯡꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇꯤꯅꯦ ꯐꯨꯅꯤꯡꯉꯛꯄ ꯑꯃ ꯌꯥꯎꯋꯤꯗ ꯂꯥꯛꯑꯣꯗꯅ ꯑꯝꯇꯪ ꯐꯨꯅꯁꯤ ꯂꯥꯛꯑꯣꯗꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯤꯁꯨ ꯂꯩꯇꯅ ꯀꯃꯥꯏꯅ ꯄꯨꯔ ꯂꯥꯛꯇꯣꯔꯤꯒꯦ ꯑꯩꯁ ꯂꯥꯛꯑꯣ ꯅꯪ ꯐꯨꯅꯤꯡꯉꯦ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯆꯥꯡ ꯌꯦꯡꯉꯔꯁꯤ ꯂꯥꯛꯑꯣ
ꯀꯩꯅꯣ ꯆꯦꯒꯤ ꯀꯩꯅꯣꯒ ꯂꯩꯕ꯭ꯔꯣ ꯀꯩ ꯍꯥꯏ ꯃꯅꯥꯎꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯐꯨꯅꯔꯝꯗꯧ ꯃꯁꯝꯒ ꯐꯣꯏꯅꯔꯕ ꯌꯥꯕ ꯃꯅꯥꯎꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥ ꯌꯥꯝ ꯐꯣꯏꯅꯔꯝꯗꯧ ꯃꯥꯜꯂꯦ ꯐꯨꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ ꯉꯥꯏꯇꯅꯦꯕ ꯐꯨꯅꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯅ ꯄꯥꯛꯄ ꯍꯨꯟꯖꯜꯂꯛꯀꯅꯣ ꯑꯩꯈꯣꯏꯗ ꯁꯥꯊꯤꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯑꯩ ꯁꯥꯊꯤꯕꯖꯥꯠꯅꯤ ꯉꯝꯗ꯭ꯔꯦ ꯏꯕꯥꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯥꯏꯗꯤ ꯃꯥꯏ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯛꯄꯒꯤ ꯑꯗꯨꯅ ꯏꯕꯥꯏ ꯃꯥꯏ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯁꯨꯐꯝꯗ ꯑꯣ ꯑꯗꯣ ꯆꯠꯂꯛꯑꯅꯣ ꯆꯦ ꯆꯦ ꯑꯇꯩꯗꯤ ꯀꯔꯤ ꯍꯪꯗꯣꯏꯕ ꯍꯪꯉꯣ ꯍꯥꯏꯔ ꯈꯨꯃꯛꯑꯒꯦ ꯆꯦꯁꯤꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯈꯨꯗꯤꯡꯒꯤ ꯃꯆꯥꯕꯨ ꯂꯥꯎꯅꯕꯅꯦ ꯀꯩꯅꯣꯕꯨ ꯇꯧꯕꯅꯦ ꯆꯨꯝꯅ ꯀꯥꯞꯇꯦ ꯀꯩꯅꯣꯒꯤꯅꯣ ꯑꯗꯨꯁꯨ ꯀꯩꯗꯧꯋꯦꯕ ꯃꯆꯥꯕꯨ ꯂꯥꯎꯅꯕꯅꯦ ꯀꯩꯅꯣꯕꯨ ꯇꯧꯕꯅꯦ ꯆꯨꯝꯅ ꯀꯥꯞꯇꯦꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯍꯣꯏ ꯀꯔꯝ ꯀꯥꯟꯗ ꯃꯆꯥꯕꯨ ꯂꯥꯎꯅꯔꯒ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯗ ꯅꯪꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯛꯏ ꯃꯌꯥꯝꯁꯦ ꯀꯔꯤ ꯅꯣꯛꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩꯅ ꯍꯥꯏꯁꯤꯒ ꯆꯥꯟꯅꯗꯕꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯗꯣ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯕ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯣꯏ ꯇꯥꯟꯅꯔꯒ ꯅꯣꯛꯅ ꯈꯦꯅ ꯂꯩ ꯀꯩ ꯃꯔꯝꯒꯤꯅꯣꯁꯦ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄ ꯌꯥꯝ ꯄꯥꯝꯖꯕ ꯅꯣꯛꯄ ꯍꯔꯥꯎꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯦ ꯌꯥꯝ ꯑꯣ ꯄꯥꯝꯖꯕ ꯅꯣꯛꯄ ꯄꯥꯝꯃꯦꯅ ꯃꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯩꯔꯁꯨ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯆꯦ ꯍꯣꯏꯁꯦ ꯅꯪꯒꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯁꯤꯔꯤꯌꯁ ꯑꯝꯇ ꯑꯣꯏꯗꯦ ꯑꯝꯇ ꯑꯍꯟ ꯆꯥꯟꯅꯗꯕ ꯑꯍꯟꯅꯒ ꯋꯥ ꯍꯩꯔꯁꯨ ꯑꯗꯨꯝ ꯅꯪ ꯅꯣꯛꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯅꯣꯛꯅ ꯑꯗꯨꯝ ꯇꯥ ꯆꯥꯟꯅꯗꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯍꯥ ꯅꯦꯠ ꯆꯞꯄꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦ ꯍꯥꯏꯁꯦ ꯅꯦꯠꯇꯣ ꯄꯨꯔꯥ ꯆꯞꯈ꯭ꯔꯦ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯅꯣ ꯈꯨꯝ ꯂꯩ ꯁꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯀꯣ ꯑꯩ ꯄ꯭ꯔꯦꯡꯁꯦ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯗꯣꯔꯦ ꯑꯩ ꯈꯪꯉꯕꯅꯤ ꯁꯤ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯇꯩ ꯃꯈꯥ ꯊꯥꯡꯒꯠꯂꯨ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯊꯥꯡꯒꯠꯂꯨ ꯌꯥꯗ꯭ꯔꯦ ꯍꯜꯂꯣ ꯑꯥ ꯑꯣ ꯁꯥꯎꯔꯔꯣꯏꯗ꯭ꯔꯣ ꯆꯦꯁꯦ ꯁꯨꯝ ꯁꯥꯎ ꯑꯩ ꯁꯥꯎꯕꯒ ꯍꯩꯇꯦꯗ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯒ ꯈꯠꯅꯕꯒꯤ ꯌꯥꯝ ꯁꯥꯎꯔꯒ ꯂꯩꯔꯤꯖꯥꯠꯅꯤ ꯉꯁꯥꯏꯗꯒꯤ ꯑꯣ ꯀꯔꯤꯒꯤ ꯑꯣꯏꯅ ꯈꯟꯅꯔꯤꯕ ꯀꯃꯥꯏꯅ ꯈꯠꯅꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯔꯤꯖꯟꯗꯣ ꯅꯣꯏꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯣ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯆꯤꯡꯉꯛꯄꯗꯅꯦ ꯅꯨꯄꯥꯒꯁꯦ ꯅꯝꯊꯔꯒ ꯊꯝꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯁ ꯅꯝꯊꯔꯤꯅꯤ ꯀꯩꯅꯣ ꯅꯨꯄꯤꯅ ꯉꯝꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩꯅ ꯀꯪꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯀꯔꯤꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯉꯝꯕ ꯃꯥꯜꯂꯦ ꯍꯥꯏꯔꯅꯤ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯪꯈꯥꯗ ꯅꯝꯁꯤꯜꯂ ꯊꯝꯃꯦ ꯑꯁꯦꯡꯀꯤꯗꯁꯨ ꯉꯝꯗꯧꯕ ꯃꯥꯜꯂꯦ ꯃꯅꯨꯡꯒꯤ ꯍꯥꯏꯕ ꯋꯥꯔꯤ ꯈꯪꯗꯅ ꯃꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯈꯪꯗꯅ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯅꯪꯅ ꯉꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤꯅꯀꯣ ꯑꯥ ꯑꯩꯁꯦ ꯀꯪꯈꯥꯗ ꯍꯦꯛꯇ ꯅꯝꯁꯤꯟꯕꯅꯦ ꯀꯩꯅꯣ ꯅꯣꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯏꯁꯦ ꯑꯣ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯍꯟꯕ ꯅꯪꯉꯣꯟꯗ ꯀꯦꯟꯕ ꯀꯤꯗ꯭ꯔꯣ ꯍꯥ ꯀꯤꯗꯦ ꯑꯁ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯒꯨꯟ ꯑꯃ ꯂꯩꯌꯦ ꯑꯩ ꯉꯁꯥꯏꯗꯩ ꯀꯤꯍꯟꯒꯦ ꯇꯧꯕꯅꯤ ꯍꯤꯡꯆꯥꯕꯤꯗꯧꯅ ꯅꯣꯛꯑꯒ ꯅꯪ ꯁꯨꯡꯀꯤ ꯀꯤꯗꯦ ꯏꯕꯨꯡꯉꯣ ꯑꯩ ꯅꯪꯒꯤꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯆꯥꯎꯕ ꯒꯨꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯤꯅ ꯑꯣ ꯐꯔꯦ ꯆꯦ ꯏꯕꯥꯏ ꯀꯥꯏ ꯂꯩꯒꯦ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤ ꯑꯣ ꯆꯪꯉꯣ ꯑꯝꯇ ꯑꯩ ꯆꯠꯄꯒ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯈꯠꯅꯔꯤ ꯃꯥꯒ ꯀꯧꯅꯗꯦ ꯑꯣ ꯑꯩ ꯍꯥꯏꯔꯒꯦꯕꯀꯣ ꯑꯩꯁꯦ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯅꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯁꯥꯎꯍꯟꯒꯦ ꯇꯧꯕꯅꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯀꯥꯏ ꯇꯧꯔꯤꯕ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯆꯦ ꯈꯪꯗꯦꯅꯦ ꯑꯩ ꯃꯈꯣꯟꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯑꯩꯈꯣꯏꯕꯥꯅꯤ ꯎꯁꯨ ꯎꯅꯈ꯭ꯔꯕꯅꯤ ꯚꯤꯗꯤꯑꯣꯁꯨ ꯄꯨꯟꯅ ꯀꯥꯞꯈ꯭ꯔꯕꯅꯤ ꯁꯨꯅꯥꯏꯒꯤ ꯑꯣ ꯈꯪꯉꯦ ꯂꯛꯈꯤꯄꯨꯔꯗ ꯑꯣ ꯈꯪꯉꯝꯃꯤꯁꯦ ꯑꯣꯏꯔꯕꯁꯦ ꯑꯩꯅ ꯃꯈꯣꯟꯁꯦ ꯃꯤ ꯑꯃꯁꯨ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯛꯈꯤꯄꯨꯔꯒꯤ ꯀꯩꯅꯣꯒꯤ ꯃꯈꯣꯟ ꯑꯃꯁꯨ ꯃꯥꯟꯕ ꯀꯅꯥ ꯇꯣꯂꯦꯟꯈꯨꯝꯕꯤ ꯀꯩ ꯍꯥꯏꯒꯅꯤ ꯕꯤꯁ꯭ꯋꯥ ꯀꯩꯅꯣꯗꯣ ꯑꯣ ꯃꯥꯒꯤ ꯃꯈꯣꯟꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯣ ꯑꯗꯣ ꯑꯩ ꯁꯥꯎꯍꯟꯒꯦ ꯇꯧꯕꯅꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯑꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦꯕ ꯑꯩꯒꯤꯁꯦ ꯄ꯭ꯔꯦꯡꯅꯤꯀꯣ ꯆꯦ ꯄ꯭ꯔꯦꯡꯀ ꯇꯧꯁꯤꯜꯂꯛꯏꯔꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯍꯧꯖꯤꯛ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯅ ꯁꯥꯎꯅꯔꯤ ꯀꯥꯟꯁꯤꯒ ꯅꯪ ꯄ꯭ꯔꯦꯡ ꯇꯧꯍꯜꯂꯛꯏꯕ ꯀꯃꯥꯏꯅ ꯁꯥꯎꯅꯔꯤꯅꯣ ꯈꯪꯗꯦꯗ ꯁꯥꯎꯅꯔꯤꯅꯤ ꯉꯥꯏꯈꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯩꯅꯣꯝꯁꯨ ꯍꯥꯏꯔꯝꯃꯨꯁꯦ ꯃꯤꯅ ꯆꯦꯗ ꯀꯩꯅꯣ ꯍꯥꯏꯔꯦ ꯍꯥꯏꯕꯗꯣ ꯅꯨꯄꯥꯁꯦ ꯅꯝꯊꯔ ꯊꯝꯃꯦ ꯍꯥꯏꯕꯗꯣ ꯅꯝꯊꯗꯦ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯑꯣ ꯐꯖꯅ ꯑꯗꯨꯅꯦ ꯅꯪꯅ ꯍꯥꯏꯗꯤ ꯑꯩꯗꯤ ꯎꯅꯔꯛꯄꯗꯣ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯗꯥꯗꯒꯤ ꯑꯩꯅ ꯉꯝꯅ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯗꯥꯒꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛꯇ ꯀꯩꯅꯣ ꯇꯧꯔ ꯆꯠꯄꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯅꯦꯕ ꯍꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗꯁꯨ ꯍꯣꯏ ꯂꯨꯅ ꯇꯧꯋꯤ ꯇꯧꯕꯤꯀꯣ ꯐꯖꯅ ꯗꯥꯅ ꯅꯨꯡꯁꯤꯅ ꯆꯄꯥꯛ ꯂꯩꯕꯅꯦꯕ ꯉꯥꯡꯕ ꯍꯥꯏꯕ ꯑꯩꯅ ꯁꯤ ꯃꯥꯅ
ꯑꯩꯅ ꯉꯥꯡꯕꯁꯨ ꯃꯥꯅ ꯏꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯨꯅ ꯃꯤꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯔꯦꯕ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯂꯨꯅ ꯇꯧꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯄꯤꯅ ꯉꯝꯅ ꯆꯠꯄ ꯃꯥꯜꯂꯦꯕ ꯃꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯑꯃꯅꯤꯕ ꯍꯣꯏ ꯑꯗꯣ ꯑꯗꯣ ꯈꯪꯅꯗꯕꯗꯣ ꯃꯣꯏꯒꯤ ꯋꯥꯈꯜꯗꯨꯗꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯗꯣꯛꯑꯒ ꯑꯩ ꯌꯨꯝꯗ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯑꯃ ꯂꯩꯕ ꯉꯝꯗꯣꯏ ꯅꯠꯇꯦꯕ ꯑꯗꯨꯅꯤ ꯑꯗꯨꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯗꯤ ꯍꯦꯛꯇ ꯍꯥꯏ ꯃꯤꯉꯣꯟꯗ ꯑꯁ ꯑꯩꯅ ꯅꯝꯁꯤꯜꯂ ꯊꯝꯃꯕꯅꯦ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯖꯜꯂꯣ ꯍꯣꯏ ꯃꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯨꯗꯤ ꯈꯪꯗꯕ ꯑꯗꯨ ꯈꯪꯗꯕꯤꯗ ꯍꯦꯛꯇ ꯅꯨꯄꯥꯁꯤ ꯅꯪꯅ ꯉꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕꯀꯣ ꯗꯥꯗꯅꯤ ꯔꯦꯁꯄꯦꯛ ꯇꯧꯏ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯇꯧꯔꯒ ꯆꯠꯂꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯔꯒ ꯆꯠꯄꯁꯦ ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯍꯦꯛ ꯎꯗꯕꯤꯗ ꯈꯪꯗꯕꯤꯗꯀꯣ ꯍꯦꯛꯇ ꯑꯩꯅ ꯉꯝꯅ ꯆꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯗꯨꯅꯦ ꯃꯤꯅ ꯁꯥꯎꯅꯤꯡꯕ ꯑꯩꯁꯦ ꯃꯤꯅ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯍꯪꯉꯛ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯍꯥꯏ ꯑꯩꯗꯤ ꯑꯩꯅ ꯉꯝꯃꯦ ꯑꯩꯈꯣꯏ ꯗꯥ ꯆꯩ ꯅꯝꯁꯤꯜꯂꯒ ꯆꯠꯂꯦ ꯀꯪꯐꯥꯜꯗ ꯅꯝꯁꯤꯜꯂꯒꯅꯦ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯔꯛꯄꯅꯤꯀꯣ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦ ꯑꯗꯣ ꯆꯦꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯪꯉꯛꯄꯁꯦ ꯀꯩꯅꯣ ꯃꯇꯝꯗꯒꯤꯅꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩꯗ 2000 ꯀꯌꯥꯅꯣ 22ꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯀꯩꯅꯣꯗꯣ ꯁꯤꯕꯆꯤꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯂꯥꯛꯄꯅꯤꯕꯀꯣ ꯑꯗꯨꯗ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯎꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯊꯥꯡꯒꯠꯂꯝꯗ꯭ꯔꯤ ꯆꯦꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯇꯨꯡꯗꯒꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯂꯛꯏꯁꯦ ꯑꯗꯨꯒꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯃꯛꯑꯦ ꯑꯗꯨꯝ ꯆꯦꯒꯤ ꯑꯗꯣ ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯇꯦ 12 ꯊꯥꯔꯝꯗꯥꯏ ꯌꯧꯔꯛꯑꯕ ꯑꯗꯨꯒꯤ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯅꯤ ꯃꯥꯅꯤ ꯍꯥꯟꯅ ꯐꯖꯅ ꯀꯩꯅꯣ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗ ꯂꯣꯏꯔꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯦꯅꯦꯜ ꯄꯥꯏꯕꯒꯤ ꯅꯥꯀꯟꯁꯦ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯔꯣ ꯍꯣꯏ ꯑꯅꯤꯃꯛꯇꯁꯨ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯗ ꯑꯗꯨꯝ ꯈꯔ ꯇꯥꯏꯝ ꯄꯤꯊꯣꯛꯑꯒ ꯑꯗꯨꯝ ꯉꯥꯎꯁꯟꯅꯅ ꯂꯩꯕꯩ ꯃꯍꯨꯠꯇꯗꯤ ꯁꯤꯅ ꯐꯩꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯕꯀꯣ ꯀꯩ ꯍꯥꯏ ꯑꯣꯔꯣꯏꯗꯣꯔꯦ ꯑꯗꯨꯅꯤ ꯗꯥꯅꯤ ꯈꯣꯠꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯆꯝꯅ ꯂꯩꯕꯅꯤꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤꯡꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯑꯣꯏꯅꯩꯕ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯦ ꯅꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯤꯗꯣ ꯍꯧꯖꯤꯛ ꯄꯣꯛꯄꯁꯤꯡꯗ ꯅꯤꯁꯥ ꯆꯥꯗꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯇꯤꯟꯅꯗꯦ ꯑꯝꯇ ꯍꯣꯏ ꯃꯇꯝ ꯄꯤꯕꯁꯤꯅ ꯐꯩꯌꯦꯕ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯁꯤꯗꯤ ꯀꯩꯁꯨ ꯀꯅꯥꯅꯁꯨ ꯉꯥꯡꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯍꯣꯏ ꯑꯁꯤ ꯀꯅꯥꯅꯁꯨ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯥꯏꯖꯔꯒ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯅ ꯊꯝꯖꯤꯟꯖꯕꯅꯦꯕ ꯍꯣꯏ ꯃꯗꯨꯗ ꯃꯤꯅ ꯌꯦꯡꯅꯤꯡꯗꯕꯗꯣ ꯌꯦꯡꯕꯤꯔꯨꯅꯨ ꯑꯗꯨꯅꯦꯕꯀꯣ ꯌꯦꯡꯅꯤꯡꯉꯦ ꯌꯦꯡꯕꯤꯌꯨ ꯀꯩꯁꯨ ꯌꯦꯡꯕꯤꯗ ꯇꯥꯗꯤ ꯍꯥꯏꯅ ꯐꯣꯔꯁ ꯇꯧꯗꯦꯕꯀꯣ ꯀꯅꯥꯗꯁꯨ ꯑꯗꯨꯅꯦ ꯑꯗꯣ ꯔꯣꯁꯟ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯔꯣꯁꯟ ꯃꯩꯇꯩ ꯕ꯭ꯂꯣꯛꯁ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯔꯣꯁꯟ ꯍꯥꯏꯕ ꯔꯣꯁꯟ ꯀꯃꯥꯏꯅ ꯐꯪꯒꯦ ꯔꯣꯁꯟ ꯃꯩꯇꯩ ꯕ꯭ꯂꯣꯛꯁ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯕ ꯑꯗꯣ ꯆꯦ ꯍꯥꯏꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯔꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯣꯁꯟ ꯃꯩꯇꯩ ꯕ꯭ꯂꯣꯛꯁꯀꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃ ꯆꯤꯡꯈꯠꯅꯔꯒ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯀꯩꯁꯨ ꯄꯩꯁꯥꯁꯨ ꯆꯪꯉꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯄꯩꯁꯥꯁꯨ ꯆꯪꯗꯦ ꯃꯇꯝꯁꯨ ꯆꯪꯗꯦ ꯑꯗꯨꯒ ꯇꯞꯄ ꯄꯥꯎ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯄ꯭ꯔꯣ ꯑꯣꯏꯕꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯆꯦꯒꯤꯁꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤꯀꯣ ꯑꯗꯣ ꯅꯪꯒꯤꯁꯨ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯇꯧꯈꯤꯕ ꯇꯧꯔꯤꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯣ ꯆꯦ ꯍꯣꯏꯗꯁꯨ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯀꯅꯤ ꯏꯆꯦ ꯅꯣꯡꯃ ꯍꯥꯏꯔꯛꯑꯒꯀꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯣꯡꯖꯨ ꯄꯟꯊꯥꯁꯨ ꯂꯣꯏꯔꯦ ꯏꯪꯊꯝ ꯊꯥ ꯌꯧꯔꯕꯅꯤꯅ ꯂꯝꯕꯤ ꯅꯨꯡꯁꯤꯠꯁꯨ ꯐꯔꯦꯕꯀꯣ ꯑꯗꯨꯝ ꯀꯣꯏꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯈꯪꯍꯜꯂꯛꯑꯣ ꯑꯩ ꯅꯝꯕꯔꯁꯦ ꯀꯥꯏꯗ ꯊꯝꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯗꯨ ꯍꯥꯟꯅ ꯑꯩ ꯅꯝꯕꯔꯁꯦ ꯀꯨꯏꯔꯕꯅꯤ ꯀꯥꯟꯗꯗꯤ ꯂꯧꯔꯛꯄ ꯑꯗꯣ ꯐꯔꯦ ꯏꯕꯥꯏꯗꯁꯨ ꯍꯥꯏꯔꯣ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯍꯣꯏ ꯕꯕꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯐꯔꯦ ꯕꯥꯏ ꯊꯝꯃꯦ ꯒꯥꯏꯁ ꯑꯗꯣ ꯆꯦꯁꯦ ꯌꯥꯝꯅ ꯆꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯅꯤ ꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯀꯨꯏꯔꯕꯅꯦꯕ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯔ ꯂꯥꯛꯏꯁꯦ ꯑꯗꯨꯗꯒꯤ ꯆꯦꯒꯁꯨ ꯂꯣꯏꯅꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯝꯕꯔ ꯂꯩꯅꯔꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯃꯦꯁꯦꯁꯀ ꯑꯝꯇ ꯀꯣꯜꯒ ꯑꯝꯇ ꯇꯧꯔꯨꯗꯦꯕ ꯑꯗꯨꯝ ꯎꯅꯔꯒ ꯑꯗꯨꯝ ꯑꯃꯨꯛ ꯀꯧꯕꯗ ꯑꯗꯨꯝ ꯆꯦꯒꯁꯦ ꯌꯥꯝꯅ ꯅꯣꯛꯅ ꯈꯣꯠꯅ ꯇꯧꯔꯛꯏꯕ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯎꯕꯗ ꯍꯥꯏꯗꯤ ꯀꯧꯔꯛꯏꯕꯀꯣ ꯑꯗꯨꯝ ꯎꯕꯒ ꯑꯩꯅ ꯀꯧꯔꯨꯗ꯭ꯔꯁꯨ ꯑꯗꯣ ꯌꯥꯝ ꯆꯝꯃꯦ ꯃꯥꯁꯦ ꯑꯗꯣ ꯆꯦꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯑꯣꯏꯅ ꯉꯁꯤꯁꯦ ꯑꯩ ꯁꯛꯁꯦꯁꯇꯤ ꯑꯣꯏꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ